Maru oiba paukhraka khangatcharaga mayam nungthulgi oina mayamda share tawjage han boina minute taraga mangara covid-19 sangyeng tawba yaragani sangyeng tawbagi phal hen athuba matamda phanganbagi damak intelligence test tawba haibisi yamna maru oiba tool ama oirakli Becton Dickinson and Company gi covid-19 test haibisi sangyeng tawkraba minute tara mangagi manungda phal khangba ngami hairiba sangyeng makhal asi laibak khudingmakta sizinaba yabagi ayaba pikre adumapu Europe ki CE marking yaba laibak oigadabani haina diagnostic maker aduna ngasi phungdokre minute taraga mangada sangyeng tawba haiba anawbo makhal asi antigens kawba protein sing masak khangdoktuna hen screening thuna tawduna SARS-CoV-2 detect tawbangame Becton Dickinson thajabada hairiba test tawba antigens adu Europe ki kaithel singda October thagi aroibada phanglagani haibigi thajaba thamli hairiba sangyeng adu company gi cell phone muk chawba BD Barrier plus system na pangthokadabane madobo emergency department sing general practitioners sing amadi pediatrician sing na paksana sijinaraba yari Europe ta hairiba test adu puthorakpasi tashengnama game changing ama oiri haina BD gi Europe ki head of diagnostic Fernand Goldbrecht na phongdorakhi April amasung May thada sandorakhiba laisat adugi epicenter Europe ta oikhi amadi madu amuk hana sandorakpa yai haina akanba thajaba laibidigi thawrang kya paikhataba yadaduna paikhatpa matamda antigens test tawba haibisi PCR diagnostic ki hena phaba oikhi US ta BD gi system adu recommend tawbada molecular testing mesh amana negative results in confirm tawba ngami haina su pauksiyesna makhatana phongdorakli Atopa maruaiba paw amanamo India da COVID-19 gi laisat asi sandokpagi top maung ama scientist singna thengnare Tamil Nadu amadi Andhra Pradesh lengaki researchers singsu saruk yaduna laibak asigi oina khwaidagi chawba oina COVID-19 gi laisat asigi matangda thijinbada laibak asigi oinadi laisat asi masagi sahi nifudagi humfuga mapan phawbada leiba miyoi singdana hena naba thengnari haina science journal da phongkiba research paper amana hairi anauba study asigi matungda New Delhi ta leiba Center for Disease Dynamics Economics and Policy gi scientist Ramanan Lakshmi Narayan hai nauna thijinbada thengnariba data sing asina laisat asi sandorakpa income wangba laibak singa income nemba laibak singa gi marakta lairiba khena badu khara makai khangmangamkhi nauna thijinduna phangliba data asigi matungina laibak asigi oina Tamil Nadu amadi Andhra Pradesh ta laisat asi positive oiba amadi masina maram oiduna laikhidaba miyoi sing asi income wangba laibak singda oiriba aduga manadaba mong naha oiriba miyoi singdana hena asi ana thopagi sang wangli state ani asida covid-19 gi laisat asina maram oiduna laikhidaba miyoi sing asi sarakna numit manga ni rom hospital laikat naramlaga laikhidabana ayamba oiri adubu USA dadi laisat asina maram oiduna laikhidaba miyoi sing adu hospital sarakna numit 16 ni romdi laikat naduna lairamkhi state ani asigi oina laisat asi positive oiraba miyoi singi contact tracing tawbagi thabak sathabada positive oiba miyoi sada humdradi atopa miyoida laisat asi sandokpa thengnakide adubo positive oiba aponba mi singi sada nipan khaktana laisat asi ka hena sandokpa thengnaki Panba yabadi Tamil Nadu amadi Andhra Pradesh state ani asi health workers sing masing yamna leiba amadi haksel da sel yamna thadaba state singni state sing asida laikhidaba covid-19 positive oiba miyoi singi manungda sada humfugo humdoidi hanadagi anaba leiduna comorbid oiba miyoi singni hairi atopa income wangna lakpa miyoi sing asiga manadaba mawongda India gi oinadi covid-19 na maram oiduna laikhidaba miyoi sing asi ayamana masagi sahi yangkhaidigi humfuga mari phawbagi manungda leiba miyoi singna oiri haina study report asina makhatana palli haina pauksi asina makhatana phungdorakli kumja English singani ga taraga mapana numit khudingi sangsata rape case marfuga tare thoki haukiba kumja English singani ga taraga mapanda leiba asida namduna phamlana bagi thaudok lising kuntra gani thoiga kuntrago humdai thokibaga loinana sangsata numit khudingi laibak asida nupi bunamduna phamlana bagi thaudo marfuga tare thoki haina National Crime Record Bureau na thokpa report amana hairi report aduna makhatana pallibadi kumjai English singani ga taraga mapanda namduna phamlana bagi thaudok sing yauna nupi gi mayokta sathaba miyot minai gi thaudok
लाख मरीगा लिसिंग मंगागा सनिपानगा हुम्फुगा मथोई थोक्तुना हौखिबा कुमजा इंग लिसिंग अनिगा तरागा निपानगा येंगनाबदा कुमजा इंग लिसिंग अनिगा तरागा मापनदा नुपीदा सथाबा मियोट मिनेगी थाउदोकसिंग सादा तरेट हेंगतखि कुमजा इंग लिसिंग अनिगा तरा मापनगी ओइना उत्तर प्रदेशदा नुपीदा सथाबा मियोट मिनेगी थाउदोक लिसिंग यांखै मापनगा सनिपानगा यांखै हुमदोई थोक्तुना नुपीदा मियोट मिनै सथाबा ख्वाइदगी वांगबा स्टेट ओइरे कुमजा इंग लिसिंग अनिगा तरागा मापनदा थोखिबा नुपीदा सथाबा मियोट मिनैगी अपुनबा थाउदोक लाख मरीगा लिसिंग मंगागा सनिपानगा हुम्फु मतोई थोखिबगी मनुंगदा नमदुना फमलानबगी थाउदोक लिसिंग कुंथ्रागा निथोइगा कुंथ्रागो हुमदोई थोखि अमदी संसद असिदा अपुनबा नुपीगी मथक्ता सथाबा मियोट मिनैगी थाउदोककी सादा 7.3 दी नमदुना फमलानखिबगी थाउदोक ओइरि हौखिबा कुमजा इंग लिसिंग अनिगा तरागा निपानदा नुपीगी मथक्ता सथाबा मियोट मिनैगी थाउदोक लाख अहुमगा लिसिंग हुमद्रागा निपानगा सनीगा कुंथ्रागा तरुक थोखिबगी मनुंगदा नमदुना फमलानबगी थाउदोक लिसिंग कुंथ्रागा हुमदोइगा सहुमगा यांखैगा तरुक थोखि कुमजा इंग लिसिंग अनिगा तरागा तरेतना नमदुना फमलानबगी थाउदोक लिसिंग कुंथ्रागा निथोइगा चौंगागा यांखैगा मापन थोखि रिपोर्ट अदुगी मतुंगिना हौखिबा कुमजा इंग लिसिंग अनिगा तरागा मापनदा थोखिबा नुपीगी मथक्ता सथाबा मियोट मिनैगी सादा कुंथ्रागा पॉइंट 9 अमदी मापुरोइबा अमदी इमुंग मनुंगना सथाबा ओइखि सादा कुनगा मथुइगा पॉइंट निपान अमना मसक खंगदबा मियोइना सथाबा ओइखि अमदी सादा तरागा तरेका पॉइंट तरेट अमना मसाना यादना नुपी फाबन ओइखि उत्तर प्रदेश प्रोक्सो केस लिसिंग तरेका समरीगा निफुगा मरी थोक्तुना सही नौरिबा नुपीदा सेक्सुअल एसोल्ट सथाबा ख्वाइदगी वांगबा स्टेट ओइरे अमसुम महाराष्ट्रदा प्रोक्सो केस लिसिंग तरुका समरीगा अनि थोक्तुना अनि सुबा अमदी मध्य प्रदेश केस लिसिंग तरुका सुबनगी यांखैगा हुमदोई थोक्तुना अहुम सुबा स्टेट ओइरे हाइना नेशनल सेंटर रिकॉर्ड ब्यूरोना थादोरपा रिपोर्ट अदुना मखाताना सु फोंदोरकले हेना पाउसीसना मखाताना फोंदोरकली लोइसिलकपोइन मरुइबा कंटेंट मसांग हतंग मैमना शेयर तौजरमगे अतोपा मरुइबा पाव मनमो यूनाइटेड स्टेट की प्रेसिडेंट डोनाल्ड ट्रम्प कोविड-19 पॉजिटिव ओइरे मा पॉजिटिव ओइबा अमसु महाका लोइनबा फर्स्ट लेडी मेलानिया ट्रम्प सु मबानेमा कोविड-19 पॉजिटिव ओइ हाबा डोनाल्ड ट्रम्प मागी ट्विटर फोंदोरखिबनि हाइरि यूनाइटेड स्टेट के प्रेसिडेंट डोनाल्ड ट्रम्प सी इराई नुमितसिदा मार्क्सी कोविड-19 पॉजिटिव ओइ हैना महक अमसुम फर्स्ट लेडी मेलानिया ट्रम्प मबानिमक्सी पॉजिटिव ओइ हाबसी खंगलखिबनि अदुगा मखोय पॉजिटिव ओइ हाबसी खंगलरब मतुंग मखोय हौजिजि क्वारंटाइन दे लैरि अमसुम अथुबा मतमदा मखोय रिकवरी प्रोसेस तौरगनि हैनासु हाइरि हैना प्रेसिडेंटना मागी ट्विटर दा फोंदोरखि हाइरि यूएस की प्रेसिडेंट डोनाल्ड ट्रम्प अमसुम मखोय अनिबु कोविड-19 पॉजिटिव ओइबादुबु यामथुना फगलंगनाबा अमसुम गुड हेल्थ ओइनबगिदमक्ता अखोइगी भारत की प्राइम मिनिस्टर नरेंद्र मोदीना माकी ट्विटर की खुथांगदा विशिंग तौरगली अदुगा पाउसिंग असिगिदि म्या मतांग साइ लुसिंजरगे अदुगा होरेन नुंगदरमदा अनौ नो पाउसिंग अपडेट तौजरके थैंक यू।